ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯤꯟꯁꯇꯣꯛ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯦꯛ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯄꯤꯛꯄ ꯂꯧꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯖꯦꯛꯅ ꯁꯤꯡ ꯈꯥꯏꯕ, ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯈꯣꯡ ꯁꯣꯡꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕ, ꯑꯗꯨꯒ ꯁꯟ ꯁꯪꯒꯣꯝ ꯁꯨꯡꯕ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯍꯣꯠꯅꯖꯔꯕꯁꯨ ꯖꯦꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅ ꯇꯧꯅꯕ ꯄꯩꯁా ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯅ ꯂꯩꯖꯔꯝꯗꯦ꯫ ꯌꯦꯅꯤꯡꯊꯥꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯂꯧꯐꯝ ꯑꯁꯤꯗ ꯊꯥꯅꯕ ꯃꯔꯨꯁꯤꯡ ꯂꯩꯅꯕ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯖꯦꯛꯇ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ ꯑꯁꯤ ꯌꯣꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯆꯦꯡ, ꯍꯋꯥꯏ, ꯃꯅꯥ ꯃꯁꯤꯡ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯃꯔꯨ ꯂꯩꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯛꯅ ꯈꯨꯝꯂꯛꯑꯝꯃꯤ, ꯐꯔꯦ ꯏꯃꯥ, ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯄ ꯇꯥꯔꯦ꯫ ꯑꯩ ꯁꯍꯔꯗ ꯆꯠꯂꯒ ꯁꯟ ꯑꯁꯤ ꯌꯣꯜꯂꯨꯔꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯖꯦꯛꯅ ꯁꯟ ꯑꯗꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯀꯣꯜꯒꯤ ꯒꯦꯠ ꯑꯗꯨ ꯐꯥꯎꯔꯒ ꯁꯍꯔ ꯇꯥꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯂꯥꯞ ꯂꯥꯞꯅ ꯆꯠꯇꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯒꯟꯕ, ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯁꯛꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯛꯄꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯖꯦꯛꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯛꯏ, ꯉꯁꯤ ꯌꯥꯏꯐꯔꯕ ꯑꯌꯨꯛ ꯑꯁꯤꯗ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯖꯦꯛꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ ꯑꯁꯤ ꯌꯣꯜꯅꯕ ꯀꯩꯊꯦꯜꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯑꯍꯜ ꯑꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯀꯌꯥꯗ ꯐꯈ꯭ꯔꯕ ꯏꯆꯥ ꯅꯨꯄꯥꯅꯣ, ꯑꯩ ꯅꯈꯣꯏꯒꯨꯝꯕ ꯑꯐꯕ ꯃꯤꯁꯤꯡꯗ ꯄꯤꯅꯕ ꯇꯣꯞ ꯇꯣꯞꯄ ꯄꯣꯠ ꯂꯩ ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯀꯣꯏꯕꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯄꯣꯠꯁꯛ ꯑꯃ ꯊꯣꯔꯛꯂꯒ ꯈꯨꯕꯥꯛ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯄꯣꯠ ꯑꯗꯨ ꯖꯦꯛꯇ ꯎꯠꯂꯝꯃꯤ꯫ ꯖꯦꯛꯅ ꯊꯧꯑꯣꯡ ꯑꯗꯨ ꯆꯃꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯉꯛꯏ, ꯍꯋꯥꯏ ꯃꯔꯨ ꯍꯥꯏꯅ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯛꯇ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯍꯋꯥꯏ ꯃꯔꯨ ꯑꯍꯨꯝ ꯑꯁꯤ ꯖꯥꯗꯨꯒꯤ ꯍꯋꯥꯏ ꯃꯔꯨꯅꯤ꯫ ꯃꯁꯤ ꯅꯨꯡꯗꯥꯡꯗ ꯅꯪꯅ ꯊꯥꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯇꯤꯌꯥ ꯊꯦꯡꯅ ꯋꯥꯡꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯕꯒꯤ ꯃꯔꯝꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯐꯕ ꯃꯤ ꯑꯣꯏꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯁꯟ ꯑꯁꯤꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯑꯩꯅ ꯍꯋꯥꯏ ꯃꯔꯨ ꯑꯍꯨꯝ ꯑꯁꯤ ꯄꯤꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯛꯅ ꯁꯦꯡꯂꯕ꯭ꯔꯥ ꯃꯁꯤ ꯖꯥꯗꯨꯒꯤ ꯍꯋꯥꯏ ꯃꯔꯨꯅꯤ ꯍꯥꯏꯕ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯔꯥꯟꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯁꯟ ꯑꯁꯤ ꯑꯃꯨꯛ ꯅꯪꯅ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯖꯦꯛꯅ ꯉꯥꯏꯍꯥꯛ ꯈꯟꯊꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯟ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯗꯨꯅ ꯖꯥꯗꯨꯒꯤ ꯍꯋꯥꯏ ꯃꯔꯨ ꯑꯍꯨꯝ ꯑꯗꯨ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯖꯦꯛ ꯃꯌꯨꯝ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯃꯥꯅ, ꯖꯦꯛ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯁꯟꯗꯤ ꯎꯗꯦ, ꯅꯪꯅ ꯊꯨꯅ ꯌꯣꯜꯂꯛꯂꯦ, ꯀꯌꯥꯗ ꯌꯣꯜꯂꯛꯂꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯖꯦꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯈꯥꯎ ꯑꯗꯨ ꯍꯨꯝꯖꯤꯜꯂꯒ ꯖꯥꯗꯨꯒꯤ ꯍꯋꯥꯏ ꯃꯔꯨ ꯑꯍꯨꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯗ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ, ꯏꯃꯥ ꯌꯦꯡꯉꯨ, ꯑꯁꯤꯒꯤ ꯍꯋꯥꯏ ꯃꯔꯨ ꯑꯁꯤ ꯖꯥꯗꯨꯒꯤ ꯍꯋꯥꯏ ꯃꯔꯨꯅꯤ꯫ ꯃꯔꯨꯁꯤꯡ ꯑꯁꯤ ꯅꯨꯡꯗꯥꯡ ꯑꯃ ꯊꯥꯔꯒ ꯑꯌꯨꯛꯇ ꯑꯇꯤꯌꯥ ꯁꯣꯛꯅ ꯋꯥꯡꯂꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯅ ꯁꯥꯎꯔꯗꯨꯅ, ꯀꯔꯤ ꯑꯄꯪ! ꯀꯃꯥꯏꯅ ꯅꯪꯅ ꯍꯋꯥꯏ ꯃꯔꯨ ꯑꯍꯨꯝ ꯑꯁꯤꯒ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯑꯗꯨꯒ ꯑꯣꯟꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯃꯥ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯖꯦꯛꯇ ꯌꯦꯡꯂꯛꯏ꯫ ꯖꯦꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥ ꯃꯊꯛꯇ ꯆꯦꯟꯈꯠꯈꯤ꯫ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ, ꯑꯩ ꯑꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ, ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯊꯃꯣꯏ ꯁꯣꯛꯍꯜꯂꯦ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯁꯥꯎꯖꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯖꯥꯗꯨꯒꯤ ꯍꯋꯥꯏ ꯃꯔꯨ ꯑꯍꯨꯝ ꯑꯗꯣ ꯍꯨꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫
ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯖꯦꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯌꯥꯝꯅ ꯑꯍꯣꯡꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ, ꯃꯗꯨꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯖꯒꯥ ꯑꯃꯗꯤ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯖꯦꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈꯤꯕ ꯍꯋꯥꯏ ꯃꯔꯨ ꯑꯗꯨ ꯑꯆꯧꯕ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯇꯤꯌꯥ ꯊꯦꯡꯅ ꯋꯥꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯍꯋꯥꯏ ꯑꯃꯒꯤ ꯃꯁꯥꯗ ꯌꯥꯟꯗꯨꯅ ꯍꯋꯥꯏ ꯃꯔꯤ ꯄꯥꯏꯗꯨꯅ ꯁꯨꯝ ꯀꯥꯔꯛꯄꯗ ꯁꯣꯔꯥꯔꯦꯜ ꯌꯧꯈꯤ꯫ ꯑꯗꯨꯒ ꯖꯦꯛꯅ ꯑꯉꯛꯄ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯆꯥꯎꯒꯗꯕ ꯆꯥꯡꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯃ ꯎꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯁꯨꯝ ꯆꯠꯄꯗ ꯂꯥꯞꯅ ꯌꯨꯝ ꯑꯃꯁꯨ ꯎꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯇꯨꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯦꯛꯅ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯥꯝꯂꯛꯏ꯫ "ꯉꯥꯏꯈꯣ, ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ? ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯖꯦꯛꯅ ꯅꯨꯄꯤꯗꯨꯗ "ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯆꯥꯅꯕ ꯂꯩꯒꯗ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯂꯩꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯗꯨꯕꯨ ꯅꯪ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯠꯈꯤꯕ ꯇꯥꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯆꯥꯕ ꯄꯥꯝꯃꯤ" ꯍꯥꯏꯔꯒ ꯖꯦꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯖꯦꯛꯅ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯔꯛꯄꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ, ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯄꯒꯤ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯃꯈꯣꯜ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯄꯒꯤꯅꯤ, ꯅꯪ ꯎꯔꯕꯗꯤ ꯃꯥꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯆꯐꯨ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯠꯂꯨ" ꯍꯥꯏꯅ ꯂꯣꯠꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯁꯥꯒꯤ ꯆꯥꯅꯕ ꯁꯦꯝꯖꯗꯨꯅ ꯃꯍꯥꯛ ꯁꯟ 3 ꯆꯥꯕ ꯄꯥꯝꯃꯤ, ꯃꯍꯥꯛ ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ "ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯅꯝ ꯑꯃ ꯐꯥꯎꯔꯛꯏꯁꯦ? ꯍꯤꯡꯅꯕꯨ ꯑꯣꯏꯔꯣ ꯊꯣꯡꯂꯒꯕꯨ ꯑꯣꯏꯔꯣ ꯆꯥꯗꯕ ꯌꯥꯗ꯭ꯔꯦ" ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ "ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯦ ꯃꯤ ꯆꯥꯔꯛꯇꯕ, ꯑꯗꯨꯒꯤ ꯆꯥꯅꯤꯡꯕꯒꯤ ꯚꯥꯞꯅ ꯁꯨꯝ ꯅꯝꯂꯛꯄ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ "ꯅꯁꯥ ꯑꯗꯨ ꯁꯦꯡꯗꯣꯛꯆꯔꯨꯔꯣ, ꯅꯪꯒꯤ ꯆꯥꯅꯕꯗꯣ ꯑꯩ ꯑꯣꯏꯅ ꯁꯦꯝꯕꯤꯔꯝꯂꯒꯦ" ꯍꯥꯏꯅ ꯃꯁꯥ ꯁꯦꯡꯗꯣꯛꯅꯕ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯛꯈ꯭ꯔꯤꯉꯩꯗ ꯖꯦꯛ ꯆꯐꯨ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯆꯦꯟꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯥꯝꯃꯛꯏ꯫ "ꯌꯥꯝꯅ ꯇꯍꯥꯒꯅꯨ, ꯃꯥ ꯆꯥꯕ ꯂꯣꯏꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯇꯨꯝꯊꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯆꯠꯂꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗꯨꯗ ꯖꯦꯛ ꯑꯃꯨꯛ ꯆꯐꯨ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯪꯂꯛꯄꯗ ꯁꯅꯥꯒꯤ ꯌꯦꯔꯨꯝꯅ ꯊꯟꯕ ꯕꯥꯁꯀꯦꯠ ꯑꯃꯒ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯕ ꯑꯉꯧꯕ ꯌꯦꯟꯕꯤ ꯑꯃꯒ ꯄꯨꯗꯨꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯌꯦꯟꯕꯤ ꯑꯗꯨ ꯊꯝꯂꯒ ꯌꯦꯟꯕꯤ ꯑꯗꯨꯗ "ꯃꯔꯨꯝ ꯀꯣꯛꯂꯛꯎ" ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯂꯛꯄ ꯑꯗꯨ ꯖꯦꯛꯅ ꯇꯨꯃꯤꯟꯅ ꯎꯍꯧꯏ꯫ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯕꯥꯁꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯎꯄꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯅꯥꯒꯤ ꯏꯁꯩ ꯁꯛꯄ ꯖꯟꯇ꯭ꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃ ꯈꯣꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯖꯦꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯎꯍꯧꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯕꯗ ꯖꯦꯛꯅ ꯆꯐꯨ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯗꯣꯟ ꯀꯥꯡꯗꯨꯅ ꯇꯞꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯕꯤ ꯌꯦꯟꯕꯤ ꯑꯉꯧꯕꯤ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯤ ꯖꯟꯇ꯭ꯔ ꯑꯗꯨꯒ ꯄꯨꯗꯨꯅ ꯈꯣꯡꯗꯣꯟ ꯀꯥꯡꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯌꯦꯟꯕꯤ ꯑꯗꯨ ꯈꯪꯈꯣꯡ ꯈꯣꯡꯂꯛꯏ꯫ ꯖꯦꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯧꯔꯗꯨꯅ "ꯀꯔꯤ ꯇꯧꯔꯤꯅꯣ? ꯅꯪꯅ ꯑꯩꯒꯤ ꯌꯦꯟ ꯑꯉꯧꯕꯤ ꯑꯃꯗꯤ ꯖꯟꯇ꯭ꯔ ꯑꯗꯨꯗ" ꯍꯥꯏꯅ ꯍꯪꯕ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯖꯦꯛ ꯍꯤꯡꯆꯥꯕꯅ ꯈꯪꯂꯛꯂꯕꯗꯤ ꯐꯥꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯖꯦꯛꯅ ꯍꯋꯥꯏ ꯄꯥꯝꯕꯤ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯞꯅ ꯖꯦꯛꯄꯨ ꯎꯔꯗꯨꯅ ꯇꯥꯟꯅꯔꯛꯑꯝꯃꯤ꯫
ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯈꯪꯅꯤ ꯅꯪ ꯉꯁꯤꯗꯤ ꯍꯤꯡꯅꯕꯨ ꯑꯣꯏꯔꯣ ꯁꯤꯅꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯅꯤ ꯍꯥꯏꯅ ꯇꯥꯟꯅꯔꯛꯏ꯫ ꯖꯦꯛ ꯊꯋꯥꯏ ꯍꯤꯡꯅꯕ ꯑꯊꯨꯕꯗ ꯍꯋꯥꯏ ꯃꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯑꯝꯃꯤ ꯃꯌꯨꯝ ꯌꯧꯅꯕ꯫ ꯖꯦꯛꯅ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯎꯔꯦ꯫ ꯃꯥꯁꯨ ꯍꯋꯥꯏ ꯄꯥꯟꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯖꯦꯛꯅ ꯃꯈꯥ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯕꯨ ꯍꯧꯅ ꯂꯥꯎꯅ ꯀꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯁꯤꯡꯖꯪ ꯑꯃ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯃꯃꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯁꯤꯡꯖꯪ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯥꯏꯕꯛ ꯐꯕꯅ ꯖꯦꯛꯅ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯀꯟꯖꯕ ꯁꯤꯡ ꯈꯥꯏꯕ ꯍꯩꯕ ꯃꯔꯝ ꯑꯣꯏꯕꯅ ꯍꯋꯥꯏ ꯄꯥꯟꯕꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯤꯡꯖꯪ ꯑꯗꯨꯅ ꯀꯛꯊꯠꯇꯨꯅ ꯍꯤꯡꯆꯥꯕꯗꯨꯒ ꯂꯣꯏꯅꯅ ꯑꯍꯧꯕ ꯃꯈꯣꯜꯗ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯨꯅ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯤꯡꯆꯥꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯆꯔꯝꯃꯤ꯫ ꯏꯁꯩ ꯁꯛꯄꯤ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯖꯦꯛꯄꯨ ꯊꯥꯒꯠꯆꯔꯝꯃꯤ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯕꯒꯤ꯫ ꯃꯍꯥꯛ ꯎꯄꯨ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯕ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯃꯝꯃꯤ ꯎꯆꯦꯛꯁꯤꯡꯒ ꯀꯨꯔꯥꯛꯁꯤꯡꯒ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯑꯗꯨ꯫ ꯖꯦꯛꯅ ꯑꯈꯥꯡ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯦꯟꯕꯤ ꯑꯉꯧꯕꯤ ꯑꯗꯨꯁꯨ ꯃꯁꯥ ꯑꯗꯨ ꯐꯒꯠꯂꯛꯇꯨꯅ ꯁꯅꯥꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯖꯦꯛꯅ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ ꯑꯗꯨꯒꯨꯝꯕꯤ ꯑꯃ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯥꯅꯕ ꯐꯧ ꯍꯋꯥꯏ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯃꯔꯨ ꯂꯩꯖꯗꯨꯅ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯔꯨꯁꯤꯡ ꯑꯗꯨ ꯊꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯗ ꯅꯠꯇꯅ ꯖꯦꯛꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯏꯁꯩ ꯁꯛꯄꯤ ꯖꯟꯇ꯭ꯔ ꯑꯗꯨꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯛ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯟꯕꯤ ꯁꯅꯥꯒꯤ ꯖꯟꯇ꯭ꯔ ꯑꯃꯁꯨꯡ ꯌꯦꯟꯕꯤ ꯑꯉꯧꯕꯤ ꯃꯈꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯗꯨꯅ ꯖꯦꯛ ꯑꯃꯗꯤ ꯃꯃꯥꯒꯤ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫